पाउसिदा युम्पम उइबमर उइब पाउ खरा अपडेट तौजरी अनौब यूनिवर्सिटी सिंग लिंखत्रिङैदा धनमंजुरी यूनिवर्सिटी पुमपुङ फाबा यूनिवर्सिटी अम्ब ओहेलु बिक्रम जेट मणिपुर अनौब यूनिवर्सिटी सिंग लिंखत्रिङैदा धनमंजुरी यूनिवर्सिटी DMU बो मफुङ फाबा यूनिवर्सिटी अम्ब ओहेलु हन एमसुगे जेरन बिक्रम जेट थोंगमना फोंदोखरे ngasi hemsona sinduna thangmaiban maistam laikai ima fan thoibi ira thauni lob community hall da pang thokiba sedin protesta sarugyara tuna pami singda phang thokibane mangna makha tara ngasi malem gi sakhut lamjel gi hidana ba asda sarugyabada barwena sangdiba education ki mangala se iram damasi gi hauzik leiriba education ki kanglon asina khwangda arumba posak amba yansin thuna sen baga pangkhakni haibada haiban bathokloi मणिपुर की ख्वाइदगी फब कॉलेज की मनुंग DM कॉलेज ऑफ साइंस DM कॉलेज ऑफ आर्ट्स DM कॉलेज ऑफ कॉमर्स जीपी वुमेन्स कॉलेज अमदी LMS कॉलेज असी मागी मागी स्ट्रीम द लमदम मसी की ख्वाइदगी फब कॉलेज ने आरब कॉलेज असी तोंगन तोंगन ब मैकै क्यादगी महि मसिन तंफ लाप महि रोइ सिंगी लंबी थोंग मफम चारबा इम्फाल मनुंग द लेबा कॉलेज असी मियामना ख्वाइदगी पापना तमनबा कॉलेज अमसु वाइरे मणिपुर यूनिवर्सिटी की मखा द लौबा BSc BA BBA BCom अमदी लोगी एग्जाम सिंग दा कॉलेज सिंग दगे परसेंटेज वांगना पास तव खक्ता नतना पोजीशन होल्डर सिंग यामना फथोकपा क्वालिटी एजुकेशन पुरकपदा असौबा थौदांग लौदुना लाकपा कॉलेज सिंग नि कॉलेज सिंग असि मणिपुर गवर्नमेंट डिपार्टमेंट ऑफ एजुकेशन यू की मखादा अफवा लमदबसि की अफवा कॉलेज सिंग की मनुंग मकोक तलैबा कॉलेज सिंग ने कॉलेज सिंग असि दा कॉलेज सिंग द मफुंग फाना लैतबा कंप्यूटर सेट बुक्स इंफ्रास्ट्रक्चर हॉस्टल बुक्स इंफ्रास्ट्रक्चर हॉस्टल फैसिलिटी साइंस लैबोरेटरी इक्विपमेंट फर्नीचर चिंब लेबना महिरोई क्या लाउसिंग की मंगाल पीबदा असौब थौदांग लौदुना मतम सांगना लागले आरब कॉलेज मंगा असि इंग्लिश अनी तारा का तरीत की अगस्त अहम द मणिपुर लेजिस्लेटिव असेंबली की फ्लोर दा दी धनमंजुरी यूनिवर्सिटी बिल 2017 पास तौदुना इंग्लिश अनी तारा का निपान गे एप्रिल तरुक द एक कोंतना मणिपुर यूनिवर्सिटी की मतुंग जनरल लाइन तमथबगी अवांग ताकी यूनिवर्सिटी अमहोरके मणिपुर की ख्वाइदगी अफब कॉलेज की मनुंग मकोक तलैरिबा कॉलेज मंगा असना धनमंजुरी यूनिवर्सिटी ओलकपासिदा लमदम असगी महिरोई खुनाई ओजाजिंग अमदी मियाम पनमन हराउनके मरमदि रमदम असदा लैरिबा गवर्नमेंट कॉलेज अमदी प्राइवेट कॉलेज मैम असदगी सही अमदा ग्रेजुएशन पास तौरक महिरोई असि चौरागना लिसिंग तरागा मंगारोम मखा तमथन मणिपुर यूनिवर्सिटी तोंगान तोंगान पोस्ट ग्रेजुएट कोर्स हांगलिबा असगी सिटमसिंग असि सुपनतगी महिरोई लिसिंग अनि खरामुक्तने कॉलेज लोरक्लब महिरोई सरुक मंगा थोपगी मरीदी मणिपुर यूनिवर्सिटी PG तौब फंगदना निंगबा कायना लैखिबा ngaktane अदबा खंगौदना धनमंजुरी यूनिवर्सिटी लिंगलप अस्ते PG तमनदब यूनिवर्सिटी अमा हेंगलपदा महिरोई क्या PG तौब फंगलगनी अबदी मणिपुर खुनाई असि चौकट खोंथांगदा अहोंग खरा थिलागलगनी हाइबगे नोंगाइबा अमा मियामदा फावखी हारबा DMU गी मखादा टॉप कॉलेज मंगा अनब कॉलेज सेंग DM कॉलेज ऑफ साइंस DM कॉलेज आर्ट्स DM कॉलेज ऑफ कॉमर्स GP वुमेन्स कॉलेज अमदी LMS लॉ कॉलेजिंग असिदा अंडर ग्रेजुएट अमदी पोस्ट ग्रेजुएट तौबानी बगे खुदोंगचाब फंगले DMU असि ओलकपदा रूसा की मखादा इंफ्रास्ट्रक्चर DMU एडमिनिस्ट्रेशन ब्लॉक PG क्लासरूम लाइब्रेरी सानदब सेंथंग थाथरके मसोंग सागलेबा इंफ्रास्ट्रक्चर सिंग एम्बा सरुक सिंग लोइसलकले अदब यामना मरु ओइरबा टीचिंग अमदी नन टीचिंग स्टाफ सिंग लौनरब हानबदा सेंथंग खरा थाथरकिबदगे सही मरी हेलक्लब असद मखातना थादरप लैट्री अमदी हाना एजुकेशन यूना पिरंब मतेंग सिंग अदुसु पिरकिद्रे DMU लिंकलब मतुंग यूनिवर्सिटी असिगी मरु ओइबा तोंगन तोंगन पोस्टिंग औखिबा डिसेंबर लिसिंग अनि कुंड कौखिबा लैख्रे अदुपलपक थीबदी औजु फावदा हाइदोक्तना लैरे नौना यूनिवर्सिटी ओलकलिबा कॉलेज सिंग यूनिवर्सिटी असिबो मफुंग फाना यंगसिनबा ngamtana लागले नौना यूनिवर्सिटी अमल लिंकबदा ब्यूरोक्रेट ऑफिसर अमना रेजदार असी सही अहम यूनिवर्सिटी दा OSD दा ओइना लैबा याय आइना लैरे अदब DMU की हौजक लैरिबा रेजदार असी सही मरी हेना पुरकले साउखरबा यूनिवर्सिटी असी के एडमिनिस्ट्रेशन ब्लॉक दा BC नतन रेगुलर पोस्ट अमदा लैत्रे अमरी सपोर्टिंग स्टाफ सिंग डेली वेजेस तमखोय मियोय मंगा तरुक तगी हेना लैतबना मरम ओरगा हौजक लैरिबा पीबा मस्त कुइना सांगना लैंगाक थंबिरबदी यूनिवर्सिटी असी सीथरक याबगे लंबी यामना चाउना लैबा मरमना कॉलेज ओइना हाना लैरिंगदा फरमी आइबगे ममिंग तंग हैवरगद्रा हैबगी मिपाइबा मियाम अमदी यूनिवर्सिटी असेगे कॉन्स्टिट्यूएंट कॉलेज सिंग ओजा सिंग याउना फावरे DMU बो मफुंग फाना यूनिवर्सिटी अमो ओहननबा ngamdringai seragasta lengang इनौ नोबो यूनिवर्सिटी अमो ओइना महाराज कुलचंद्र यूनिवर्सिटी कौब यूनिवर्सिटी अमा एक वननबा मदे अतोबा प्राइवेट
University ani masu dingkan ba tharang torliba ase lamdam ase kimyam gi yamna lebak thiba amani hana mairoi khunaina lauke makata dakpa atop pauda committee muthatle lautorak lebesi chanaba yaroi MPP Manipur People's Party ki interim president oiravani ariba CIS samjai singna kendra manga da party ki committee sing muthale ana pause sing da lautorak lebesi chanaba yaroi da wafam ni ana MPP hanagi vice president aduga handakine president mirip kana thokliba wai pim da pamis na pongdokre ngasi Manipur Press Club da pangthokpa paugi mifam amada wai pim na makatara duna sim electoral officer Manipur na returning officer oiduna sayit aduna lerakiba MPP ki interim president kan bagi election hokiba April tara ka tarukta lamhel pata leiba CEO gi office ta atamna miyoi kara interest ta nampu hapuda pangthoke hari election adu party ki constitution ki matung edadi central committee member marfu kanifan khaktana voter oiduna pangthoka dabane adwa returning officer oiriba karam bono singna voter nataba Fandel and Selgi miyoi manga amasung district delegate ki miyoi tara ka tarukpunna Border kun gamato hian hapsilaga harbe election adu namfu afuda pangthoki haige asuna pangthoki election adu da mai paklabani harba CS samjai sing amade returning officer oikiba ke bono sing ani ki madak penta party ki member singna High Court of Manipur da contempt case clause C number 54 of 2022 amasung WP clause C number 391 of 2022 harba case an yasi thangatuna case ataduna lairingai serakasida interim president oirabani arbasiya semjai singna kendra panga party ki committee sing muthale haina pause da lauthorak liba sistan ba yaroi da awafam ne haike state advisory board ki mifam kabiyu Manipur labor code chanalu Prem Kumar Manipur Legan state advisory board ki mifam kabiyu sinmi sing ki khanbiduna Manipur labor code chanalu haina all Manipur trade unions council ki general secretary Prem Kumar singh na phongdorakle English ingani kun matoi ki January kunta Manipur sarkar ki governor ki mingda order am thokna section 42 clause 4 of code of wages 2019 the state advisory board ki miyoi kontraga matoi na saduna sem krabaso board asigi mifam kautaba na baram oiduna Manipur state ki sinmi kunaina apipa khusuman da hingna ba thabak su dona lagle pandemic covid-19 ki saitheng na kham theng na wana ba poche ki mamal na atia pak na wangkat kraba matam asida hauju Manipur da sinmi singi sahi kya ki mamang da lekak na lep ki ba khusuman da Tabak sudona lagle sen missing ki awafu yang bidona lengang atuba matam the state advisory board ki mifam kawidona sen missing da matam ga chuna ba khusuman phangan bina ba sen missing ki mo chindona all Manipur trade union council na appeal tawragle bara lengang sen missing ki khan bidona labor court mari chana do state ki ada kanaba phangala ba so state asida di sen missing na thijin ba wat pa dagi ikan kan nava phangda ba gum lairiba asida social security amadi service security da I am talking about Tamdon Employees Provident Fund Organization State Special Office Loinana. Employees State Insurance Corporation State Branch Office ka kusamda dun sa hinifu makagi an organization missing na masagi sa hihumpu surak pada thagi lopalising home pension pangjana ba Pradhan Mantri Shram Yogi Mandan Josna gi increment drive ma atomo tamda sa tharagane. Masada status da lariba an organized workers in Barwina Street vendors in construction workers in atai atin saruk jaduna barki faja kraba scheme asigi kana balomina se hari nagar marom da financial institute khara di miyam dagi yamlaba senpham khongkal aga mangkhiba ngaktani khamsan Impal Finance Cooperative Trade and Credit Society Limited ki kungama falak suba mapok kumot asi Manipur Press Club da pang thogre Manipur da salai riba bank singi manung da Impal Finance Bank da sahi kungama panchupna athiba mingset amata laitana Tabak toromba si thagani haini financial institute kharati miyam ki yamlaba senpham khongkalaga mangkhiba ngaktani haina mauda masung rural development and panchayat raj minister yumnam kemsana haikre taromatu da athoiba mithung gi warol piratuna minister kemsana haikebada bank asina sahi kumapan chupna miyam ki thabak torok phaibasi araibana te bank asi atai bank sing kamana da mongda abikpa senthoi da miyam da sel phuthokduna miyam ki damak thabak tawduna lakhibani bank asi mapuna sanbiduna dongmagi afafu purakpo harasun haike Tharom Mapugi World Infant Finance Cooperative Trade and Credit Society Limited ki managing director Wairokpam Gunesona Haikibada Seltongi Fibam Pataban Param Oiraduna Amade Lairabana Masing Hiduna Tongan Ba Hiram Karaswa Taurabangasi Maripuri Kunayeste Mipum Ambada Lengaki Talap Chaba Tabakakta Hiduna Labadage Tabafang Dabagi Awaba Ama Mayuknari I go ambana sel ning thizana sinaba haitabana maram oduna sel khara laiba kangpuna sel gi lihul khangdra sinari amadi sel sinaba gi likun khangdaba kangpuna sinaba aitana laire laiba ga sigi for evident kamasi fasel laktre asigumba tanja asida laite su ning thin hairaban ha kya so sufam nampam khangdana kakngau to leiba asida kilamdam asida leiba made
lamdam asibu nungsijaba wakalon manaban harol krana isana isaba thabak piduna sothawraba khunai asida kharada warbasu mateng pangba ngamnadaba wakalonda komjali sing amaga sampan marfudra umdagi Julai 22 da society achi lingkhat kibane namida sida ki hauna tokan tokan pambioi ka da marwai lalot itik taw pambioi sing da society asi ki wakalon tahanduna made society asi ki shareholder masing hengat handuna members sing da lupa lising amadagi tara fawagi changda short term loan sing pi bhawrakhe ajik fawada beneficiary ki ada makhal kya ki loan fangan bagam kre haire makha tarakwa atop pauda Ayushman Bharat Health Account crore kulumdoi LSMle Center Digit Taraka Mariki over identity card sing live Ayushman Bharat Health Account Avagi crore kulumdoi LSM Kre and the first aquatic masing jamna crore 3.21 Matunda Uta Pradesh Bihar Lady Hanagasi Lok Sabada Pongdokre Aiba Wang Amaki Pakum Peter Minister of State for Health Bharat Bharti Pravin Pawar Pongdokibada Ava number sing Sahi kang luk khudima ke citizen sing kidamak ta sem tuna KYC verification ama tawraga fangan bangam gani haire ava number digit taraga mari gi oiba ID number sina user singna makoi gi health record sing amari medical investigation sing online da save to bayai masigi data lepa ka sigi mafum kya da leriba healthcare provider singna access tawtuna share to basu yai arang ara khara uraga chakwale aina logba chumloi paujel dex tagi Indian Republic urak pasai humputra manga sangsilak laba pawwa tongan bafrup sing keberak talai riba kiana basing mana bathaga pada pura pengamde AVI Indian ningka tamba fang laba matung da masagi lengak lon masana sem satuna lengak lol asigi makata Kangloki lining laison kusui kiana bal hendana thong mana sakat mina bangamna da pandam damduna Haugi basai humputra manga ta hona rakibani adobo India gi lengak lol makata sana riba sana fathap sing da jaw riba sing mafung waida mapan thonggi mjeng da fajana urabasu awada fade masing thangdana lairi abis ikaw kaw thokna pugum tawre atoma polengak pathap ki singkak sing siamdok taba yarak taba digi ahoki basai humputra manga asigi manungda samaga sumna mafan rak siamdok khrabani asumna siamdok semjin diaba India gi lengak lon gi sana fathapa si inong na siamdok tripa makai hana thamkiba pandam gi lambida khurau thangpa ngak tamayuk napa masana tabane India lengak ki sana fathap siam kiba matamda awang nokpuk lamdam gi singdei koi koi simbaning thau panba mani maka tamna Masagi lengak lon makada lahiri lising magasapan ifuga mapan gi Oktober da merger agreement ni haiba supnam gi yana overall makada maripurasi India da mars tau kibadagi sangla bitias laikre adunani India ki lengak lon semba matamda maripur yau kide aina ribase sayung putra maga ki sangla ba matamasi state asigi miam da political stability abade sel thom kining khatam ba fang bangam dabadagi mai kai punam bakta so thatu da mimana ba gam dabadagi mirak mission thi oina khangli abai Ponamagasi nasu obi yai awang nongfuk lamdam thoitong na state asida langam phangam dava thawdo wathok kya gi worosin purak na bagi lambi puthok pangamdre awang bayung kai arangara khara uraga chakhole aina lobadi lan gane mai masing sandok bagi state asida chana jaba masagi obi policy masak thokna laitri british ki loilam oiring edagi makhoi ki minai obi jana bagi sandok pa education maung atudagi pong hongdok pangamdre mai sing lambi thong karamba figam da lairi bagi abadu punam na khangnari basine Malim ki hongklak liba jagol da globalization gi safuna hingcha bagi saktam lok duna hamjalak liba se mayok na pangamna da pamasak thok ba kari thorang sing lokal liba gi habadu so hanni hingsan bagi tangai fadaba adu lairabani India ki lengak lo laiba ka sigi unity integrity ngak tuna tongan ba kanglo furup sing marak tunung si chana lemina ba haibo wa from amadi pandam laibani na laibak manung gi ba problem mayam lairiba si ko kan bangamna da political dialogue ki marwe ve hengkalak libani haibe yai Kanglo furup punama konsin pangamba anovo lengak lon sem bahai basina wathok punama ki waroisin purak na bagi ahang badu mention kada boda mating oigani thajai lengak lon bot sama kasupna mapun rak hana sembok payawa India ki democratic oi bukhong thang asina pamliba pandam sing phangna bukho na badat nauna lengak lon sem badu luna thokloi kari thabrang lokol kadagi habadu di yengki ba tare lamdam asigi sinmi singi phibam wangkhadan ge harbadi punsinaba mathautai ti is biswaje Manipur da lairiba sinbi singi fibam yana wangkhadan gi harabadi India gi mafam atai da laibagum sinbi singi marakda punsinaba mathau tai aina Power Madi Agriculture Minister Thongam Biswajin haikre awafam masinga si Imphal ki jem holda pangtho ki Bharatiya Mazdur Sangh Manipur State ki humbudara tarik chu humbudare rak chuba foundation de ki thorom da saruk yaratuna phongdo ki bane ngasi ki thorom da Bharatiya Mazdur Sangh Manipur State ki President Lokrakpam Sanatombi Sangha sigi Manipur abadi Nagaland ki in charge waripa sa Sangathan mantra namoizam tomba madi tongan ba senbi kyana charuya ke tharomatu da mari leinana board minister Thongam Biswas na makata na phongdo kibada BJP ki hawrokpam amasu waripa RSS da affiliate tobu kaloinana
Sangga Pariwar ge saruk ama oibana BJP da wakal manaba sinmi singi da bakta khanduna ngasi pawba thabak ya paikhatuna lagle. Masigi matakte International Trade Union Confederation da affiliate tawdana RSS da affiliate tawba simak yamna laibak phaba amane. Loina sangga siki Manipur State Branch ki member lak ahum lai haiba tabada harawa nungai ba phongdoke. Ravina amadi Sanjit Mihat ki taraga humdoi suba ningsing thorom pang thogre. Apun berluk ki maikai dagi Mihat pasing jarak pena ba demand tawre. Ngasi taraga humdoi rak suba Ravina amasung Sanjit Mihat ki ningsing komhon tarom komsisu Working Committee of Apun berluk JSC amasung imung marung ki boi kharatanga haujik nauna COVID-19 hengkalak di basige. Yang laga yamna chamna magi mayum lam tam singda ai kalai ka tambagi thorom pang thogre. Tarom bodo da apun berluk ki coordinator oiriba Punindro konsam na fangto kibda Armed Forces Special Power Act 1958 Bharat Sifai Sinami haningba faningba madi ot naining pamatamda maning tawba yaba yakasi Bharat na British ki loilam oiringai da British government Armed Forces Special Power Ordinance 1942 haina Bharat subcontinent sin bathungna miyam gi ho namthana da chalai ke Government of India na yakasibo English nga magasapan humfu dagi hauduna lamdam masigi single lamdam jingda matang distaferia laktuk tuna afaspa 1958 thamjilak tuna English nga magasapan marfu September ki tang ni fanda Manipur ge mafam punamak distaferia laktuk tuna yakasi thamjiduna lakle masina Bharat lanmi singda ahen basakdi kia fisin tuna lamdam masita lalaupan namthana bagi mingda Bharat lanmi sina maning makha tawna miyo bagi hak khongauna re Mahoy na mi kaya po terrorist ni ana SARS tawrag ot panayba miyam tin mamafum da yek na pada landa bagi mong da nangpay kapsin da miyoy pulap hat pa fakraga thiba khang da kaya asine samna haraba da maru ori pa miyoy bagi hak hing bagi hak asi matuna ngasi pawpat lagle masida natan Indian Security Force na namtuna lalhawa thiba ki na mata imong manunggi mamang magtada na pi wabigi ikay kong na bamangan bikrabi wari kaya ne amarom da Security Force na ikay kong na bamangan bikiba dagi Matom da atmaga tawdun sigibi Ukrul district gi Beli Rose gi hauraga jiri dagi sanjida phabu gi thamoi sokninga wari kaya su leire masida natna miyam da haidokpa amasong khangan ba ikai ba dagi haidok khidaba kaya amas leire thoidok hendok na Manipur gi amadi Bharat ki miyam khakta natna balem gi miyoi kanglop kaya na akan bamong da kandem tawkiba taraga dare chuba Assam Rifles na alisingani mari gi July taraga mathoi gi ahing da mayum dagi mama amadi Ibong manung gi mamang magtada thangjam Manorama chanu namdana fakhraga yamna tamtheiba mawongda gang rape tawira pamatong da miyathina hatlagondok pirambagi wari miyamna khangnarabo wafamne Indian Security Force na satharkli pa mihan mi phone miyot minai asigi matakta law enforcing agency sing afasbagi pohor manung chandaba pidaba Manipur Police Commando singhasu combined force gi mingda datraga de facto Amfregi makada chapchan Indian Army kumna satharkli pambiat mi phone kya gi wafum miyam de na kangra wafum ne auge beli singani mapan gi Julai kulum doida masa waisang khidravi abdi masa kan loina da lakhibi Ravina bo khairamban kaithel mayam baktada nangmai na fanra se ki baga ikan kanadana BD Road ki Gambot Singh Market leipa maimu pharmacy da khurai dagi sungkham sanjit midai bo jamna tamthina kunthok na bagi na mata Manipur Police Commando na hatok piki Manipur Police ke alan buke nabaram orga assembly the forward sanjit pop mihat fani astros ni terrorist ni abna singbo war from the mahakpo of poison amadi ruling ani magna akan bakan dem tawada ki henduk tun at fana tan ofai leite haibu forward tamadu ki sem na hai ki bane aroi bada harak libadi Supreme Court nasu Manipur da lisang sina satharak pa fake encounter gi case khara ki judgment piba hokiba loina da compensation piba ki wafam ki matang tangang nare Adoba pun berluk ki pandam di compensation khara fang batu nate miya da gender Security Force sigi mathak da chap serak piba adune marmaduna matung tarak pada su han balai tananga silam da masida sathaki ba state terrorism masi makata na apun berluk na thengna ki gani amade mara leba Security Force sigi mathak da batik chap serak pibi na da democratic hoiba khongjang kya sangchila puta Manipur miyam na susaruya birakari thajai aina apun ba logi coordinate Punindro konsam na thatok pa serola madahaire Wathok oriba Urea argi matanga nongzu mifamda kanabio. Laumisina pothok na buhona bada mathau yamna taraba Urea harasi sahi kuningi wathok oitunda laumida. Awa firiba sigi matang dhandak pamgaturpa nongzu mifam asida. Pothok duna kanabio and Old Manipur Progressive Farmers Association ki secretary. Publish di are komna korek pitu na thatorokpa serola mada pangdoragle. Manipur law unari palau famasi ngayok from Brickfield
school college jumchaba amadi hiram kya da sin hakibana asuki matik lawfam angalawade settlement le riba record ki matungina lawfam ki area asi lawduna darkar laiba urea si ilawribane ado bamang khribo lawfam sing asigi vau thajin dun urea asi urea har si lawribani masida urea har lawmina fangdabagi watok thok tuna laire watok asi thok tana policy semba tangai fadre ajanenge lawai lofasina masigi matang da wafam kharas fangtorakle lawuriba lafam gi chap chap sarve tawtuni area puthokpa lafam gi matungina darkar laiba urea har kak tamak lawa urea har ka hen sinariba si koknana ba topa pampai ama tawwa government subsidized price and mangal liba public money asi kanba housing lawriba urea gi quantity asi ga lafam ga chana da boire tanan sing amadi pata laitaba sing lawmi sing ki sakdak se pibiba distribution system niam chun lawmi da akteng na pangan ga da ba pampai semba matam chana stock da thamna ba sinbiba agriculture produce and livestock market committee semnaba budget hapnaba khanabio madagda thamjari bo bofam khara asi lahu singu bana sinpham oiba lamda basige miyam gi khanbi duna kendra humpu minister ambale singna handa kenong jumi pambasida khana duna chapcha bo pari plabiu ana su pongtorakle makatarakwa atopa pauda gang rape da senaba railway staff mari fare masagi sai contrast wara venuvi amabo new delhi gi railway station platform amada gang rape tawkibada chenai haiba railway staff mari police na fare are haribe staff mari asi railway electrical department gi employee ngaktane gang rape asi trend lighting at the sagol sinimita thokibane makoi mari gi manung da ani na mapan da ghat thaki ani ra rape tawkibane hare pharaba miyusing adudi sadis kumar sahi kontra ga manga Binod Kumar sahi kontra ga nifan Mangal San sahi kontra ga homdoi amadi Jagdish sahi kontra ga tarene DCV railway Harindra Singh gi matungin na PSina ayuki pung 1 minute kuntare tarakpa duaida police da thawdok asigi matang da pau piraki yamna thuna mak thawdok thofum da police na sangsin da NPA do rescue tawki bane Naviasna police da hai mak Haryana gi Faridabad dagini mak magi mafuroi ba sahi ani ga mamang da kaidong na ga tongan lai tuna thabak thirakli bane Mang repa sida senariba sadis ka mamang da una ki balai re aire sadis na mangon da railway da thabak soidna phagan gani aidon wasa ki haire sagol sinamita ma ko magi masanupa gi bade jawrana bahai duna sadis ki anoba yum da lakna na bahai rame namita gi pung tara makhai adoi da PS na sadis ka Kredi Nagar metro station da thengna ki masigi matung da sadis na mahakpo New Delhi railway station da pura ki mafam masida to pamiyoi ahum da su ahum su leram ki haire Asom nama koi marina train ki lighting ada tu da gang rape tau ki bane police na chenari ba mi mari adu pung ani ki manung da fa bangam ki amachong makoi ki mathak da case ma register tau khre makoi local court ma da puthok khre amachong judicial custody de lairi haina railway ki mai ki de khanga lagle Bisnupur da ki rengpang phau gi lambi paring sembi da gi mayuk da July kun ka manga gi nokthil pung taruk da gi pung ni phu gani par gi ban kau khre Manipur gi itihas ka sago na tun laklaba tongje maril aina khangnari ba Bisnupur da gi rengpang phau gi lambi pareng Laingak na hana fawwa yang bidana thambi bagi mayukta Rongmai Naga Youth Organization Manipur amadi National Airways Surveillance Committee ani na lagliba July kun mangage nongthil pung taruk dagi pung nifu ganipan ki sagapan tawrakani haina lak thokre wafa masi Rongmai Naga Youth Organization Manipur gi thawmi ringpuilan pamai da lambi paring asi ki wairiba phibam sing akteng na pawmi singa loina da satkhiba yangsin khongsat amada phongthokibane Mana makata na hai Manipur miyam ki jamna maru oriba lambi asi handak ikui tani Infal jiri bam lambi paring dariba irang thong tat khebada gi pochai puba gari kaya yauna tai tongan ba gari sing chatok sajin tawdo na tangai fadaba Manipur miyam ki nokba da sangda bi hata ba polam sing puthok posil lambi asi ta taw khibane adoma ko hauji oriba lambi gi phiba masi adu ki mati khodong thiningai oire lambi paring asi da komjau kya leiba amte landslide thokhibada gi lambi gi saruk tangkai ama thengjin duna leibada Lainga ka badi mari laina badi department amyang amada sangbi dana ngasiju singda kin tharakpa leibak singna lambi gi saruk tangkai amma thingjin dona mafum kya da lairi haike mana makata na hai lambi paringa si semjen sajen bina bagi damakta hoke ba me kulung doida Manipur lainga ki works minister oivada natana Bisnupur kendra ki MLA suwariba Govindas konthau jamda lopa sege maikai dagi taksin ki ba laire abdi minister gi maikai dagi lambi paringa si lainga na simjel lagini habigi thaja ba pirakrabane Aduh ngasi fawa na yang bida na lambi paring asi thambiri masih mapi mapa oiba sing na thaja ba pirak laba thaba koino anto fida ba basi Manipur miyam gi laibak tibani masih na baram oido na lambi thingba gi fire basi laurok pani haike mana makata na hai lambi thingba asigi manung da essential service ana ayek lining laison mahu langpok I pau gi thabak thoram singdi konsil loi haike
Petrol amasung diesel gi mamalda ahongba leire. Manipur ngasi petrol amasung diesel gi mamalda ahongba leire. Awang nongfuk state sing koina Assam amasung Tripura da mamalahan thare. Ate state sing dadi petrol amasung diesel gi mamalda ahongba leite. Manipur gi state sing koina petrol liter amagi mamalda Bisnupur da paisa tara. Sosanpur da paisa kuntra ga nifan, Tengnopur da paisa kuntra ga taruk. Thawal da paisa tara ga mari hengkale. Adoga Imphal East da paisa taret, Imphal West da paisa mari, Fairfield da paisa humfu ga mari hantare. Diesel liter amagi mamalda Bisnupur da paisa mafan, Sosanpur da paisa kuntra ga mari, Tengnopur da paisa kuntra ga nithoi. Thawal da paisa tara ga nithoi hengkale, adoga Imphal East da paisa mari, Imphal West da na mari. Fairfield da paisa yangkai ga nifan hantare. Mamal hongto hongjin tawwa sina petrol liter amagi mamal Bisnupur da lupa chama ga sumna ama paisa kun ga nifan. Sosanpur da lupa chama ga sumna ama paisa humfu ga taruk. Imphal East amasung Imphal West da lupa chama ga sumna ama paisa kun ga mari. Fairfield da lupa chama ga sumna hum paisa taret, Tengnopur da lupa chama ga sumna ni paisa tara ga taret. Thawal da lupa chama ga sumna ama paisa ni fu ga nithoi pire. Diesel liter amagi mamal Bisnupur da lupa marfu ga taret paisa kun ga taret, Sosanpur da lupa marfu ga taret paisa yangkai ga mari. Imphal East amasung Imphal West da lupa marfu ga taret paisa tara ga taruk. Fairfield da lupa marfu ga nifan paisa marfu ga mathoi. Tengnopur da lupa marfu ga nifan, Thawal da lupa marfu ga taret paisa kuntra ga nithoi pire haire. Aroibada content sing asigi markuiba pau khara asiba pau damjariba. Manipur local news YouTube channel asidagi yangberiba punama pathaga sari. Channel asina domda kanarabadi subscribe tawi dribesna subscribe tawi ramaloinana. Like and share tawu sukawi kanupna makpo amakhana thaga sari.